Arambai News Guwahati the Maithelongi Pau Tabiriba Singbu Yan Hanbamata the Chingangbam Suzitarani na Kurumjari. Hosik Pumpamasi Faubagiona, Maruiba, Samlapa Pau Kara, Lominarasi. Assam Lengagna Hokiba Chahi and Sida Forest Land Square Kilometer, Lissing Modra Hena, Sengdokpa Ngamle, Claim Tokiboga Loinana, Jangsiliba Forest Ki, Lam Amukana, Reclaim Tobugi State, Lengaki Kongzangasi, Mission Mota, Jangsin Kigani, High Craig. Handakta eviction chathabadagi orang forest ki lam acre lising taret hena laushinba ngamkibaga loinana Assamgi Sonitpur amadi Darang district singda orang national park na konba forest land sing amuk laushinnabagi eviction makha tana chathakigani hariba orang national park ki eviction tawkraba area sing asida ngasidi samu sing lakpasu hore haina CM na phongtokhi Awang Nongponglam Damda Regional Connectivity Hangat Hanabagidama Guwahati Silchar Guwahati gi Marakta Paiba Ahanba Flight Service Assamgi Tourism Minister Jain Tamalla Barwana Ngarang Guwahati gi Lokapriya Gopinath Bordolo International Airport Tagi flag up tokre Ahanba flight asida passenger capacity humdrani thoi leibada passenger humpu humdoi tongkhe Guwahati Silchar flight asi Guwahati airport tagi ayuki pung taret makhai dagi pai kibaduna Silchar da ayuki pung nipan ga minute tarada thungani aduga Silchar Guwahati flight na ayuki pung nipan makhai dagi Silchar airport tagi pairak paduna Guwahati da ayuki pung mapan ga minute tarada thungani Irai numit natana chayolamagi manungda atay numit singda flight service asi leigani Panbayai, Hokiba me Amadagi, Guwahati, Dibrugurgi Marakta, Numit Kudingi, Flybig Airline Service su Hokrabane. Ngarang Sagol Sel Numit Handakta Lauktokiba, Sevana Logba, SSLC Parikhyada, Marisuba Position Panglakrabi, Sinam Yaipavi Chanugi, Berabak Sonaida Leiba Yumda, Manipuri People's Front MPF, Lakipur District Committee President, Major PH Manidhon Amadi Global Human Rights Protection Forum gi National President Oinam Biramani na luchingba team anina punna chatuna citation amadi sale gi mana piduna ikai khumnakhi Mahak Masamakti Hozai gi Azmal Foundation da Higher Secondary First Year da admission tawba chatkibadagi leiramdaduna maki apokpi mama Sinam Ongbi Kaisam Ningol Ibemagi mafamda sinaramki Khongchiraduda MPF Central Committee gi Vice President Dr. P. Raj Bihari, Lakipur District Committee gi AGS Salim Nongyai, Advisor Khaidem Kanta, MPF Sonai District Committee gi Secretary Laishram Pari, Member L. Syamol na chingbasu yaukhi. Nakalamaromda Handak Dalit Saite Academy na Miyoi Tara Mana Pinaba Khalakpada, Lakipur gi Khaidem Kanta gi Ming Yorok Babu, MPF Central Committee ki President Yengkhom Upendra amadi Secretary General Leishungbam Ingangambana nungaiba phongdorakli Nauna muk saba loiraba Kamrangada leiba Sri Sri Vijay Govindagi Mandir ngarang sangha kibuga loinana lai lengsinkhre amadi community hall su sanghakhre Ayukta laigi thorom pangthoklaba matung lai lengsin kibuga loinana Joypur Kamranga GP ki ZPC member Vijay Yeta Mahatona Community Hall asi hangtoki. Thoramasida GPSC ki President Lorembam Ongbi Chandrakala AP member Papri Rani Datta amadi Sri Sri Vijay Govindagi President Wahingbam Joy Kumar amadi atay miyoi singsu saruk yakhi. Nungthil Kirtan gi thoramda Udharbon Kendra gi MLA Mihir Kanti Somsu saruk yarakhi. Joypur Kamranga GP ki President JPC amadi MP member singna mahakpu taramna okhi. Hauzik social media da viral oiba adubu asengbadi khangba ngamdriba pawamakhak haiba taragadi Tengnopal da mangjongna changkhraba cookie terrorist chahumukna Tengnopal gi police station kharadagi nongmai lut tawraga sugnu amadi soragi mithai khulsing mai thabna chingba kaya tawkhrabagi matung kharani asida Myanmar dagi khulai paiba cookie terrorist chawrakna chanimuk amagasu moreda changlakre hairi Hariba cookie terrorist singasi Government of India ga sudalariba cookie militants singna lamjing lamtakani su hairi. Nauna changlakliba khutpu asigi pandamdi Jiribam, Kakching amadi Assamgi Kasar district Karbi Anglong dalariba mitay khul singda landabani su hairi.
ꯌꯥꯝꯗ꯭ꯔꯕꯗ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯅꯥꯁꯤꯡꯅ ꯂꯩꯕꯒꯨꯝ ꯎꯕ ꯐꯪꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯅꯅꯕꯒꯤꯗꯃꯛ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯄꯤꯅꯔꯛꯄ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ, ꯃꯈꯥ ꯇꯥꯅ ꯄꯤꯅꯔꯛꯂꯤ꯫ ꯁꯤꯜꯆꯔ ꯕꯦꯔꯥꯈꯥꯜ ꯃꯩꯔꯥꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯨꯔꯥꯏꯂꯥꯠꯄꯝ ꯀꯨꯁꯨꯝ ꯁꯔꯃ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯦꯟꯁꯦꯟꯕꯝ ꯄ꯭ꯔꯣꯃꯤꯂꯥ, ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯦꯡꯈꯣꯝ ꯒꯤꯇꯤꯀꯥ, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯁꯝ ꯔꯝꯕꯥ ꯑꯃꯗꯤ ꯀꯜꯄꯅꯥ ꯗꯦꯕꯤ, ꯂꯣꯏꯅꯅ ꯁꯟꯖꯦꯟꯕꯝ ꯕꯦꯝꯂꯩ, ꯀꯣꯟꯁꯝ ꯑꯟꯖꯅꯥ, ꯊꯧꯅꯥꯎꯖꯝ ꯎꯁꯥꯔꯥꯅꯤ, ꯍꯥꯎꯔꯣꯡꯕꯝ ꯕꯦꯅꯨꯔꯥꯅꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯤꯔꯥ ꯑꯃꯗꯤ ꯁꯤꯜꯆꯔ ꯔꯥꯝꯅꯒꯔ ꯈꯦꯜꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯔꯨꯡꯕꯝ ꯔꯥꯖ ꯂꯛꯁꯃꯤ, ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯣꯏꯁꯅꯥꯝ ꯀꯨꯁꯨꯝꯂꯩ, ꯃꯦꯝꯕꯔ ꯀꯪꯉꯕꯝ ꯁꯥꯟꯇꯤ, ꯂꯩꯁꯥꯡꯊꯦꯝ ꯕꯦꯃꯥ, ꯌꯦꯡꯀꯣꯛꯄꯝ ꯑꯞꯁꯔꯥ ꯑꯃꯗꯤ ꯇꯧꯔꯥꯡꯕꯝ ꯅꯟꯗꯤꯇꯥ, ꯂꯣꯏꯅꯅ ꯂꯃꯥ ꯆꯤꯡꯂꯩꯀꯥꯏ ꯔꯥꯝꯅꯒꯔ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯤꯁꯤꯡ 95 ꯇꯦꯡꯕꯥꯡꯅꯕꯒꯤꯗꯃꯛ ꯑꯊꯧꯕ ꯅꯤꯡꯁꯤꯡ ꯂꯨꯞ ꯑꯃꯗꯤ ꯃꯤꯇꯩ ꯄꯨꯀꯩ ꯂꯨꯞꯀꯤ ꯈꯨꯠꯊꯥꯡꯗ ꯁꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯖꯨꯟ 1 ꯐꯥꯎꯕꯗ ꯂꯨꯞ ꯑꯁꯤꯗ ꯑꯄꯨꯟꯕ ꯂꯨꯄꯥ 3,69,69,110 ꯆꯪꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯣꯔꯥꯛ ꯎꯞꯇ꯭ꯌꯀ ꯁꯪꯒ꯭ꯔꯥꯃꯤ ꯑꯦꯀꯃꯟꯁ ꯁꯤꯜꯆꯔꯅ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯑꯦꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯁꯤꯜꯆꯔꯗ ꯂꯩꯕ ꯂꯥꯏꯁꯟ ꯑꯣꯐꯤꯁꯔꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯍꯟꯗꯛ ꯈꯔꯅꯤ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯖꯣꯔꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯟ ꯃꯤꯖꯣꯁꯤꯡꯒꯤ ꯗꯨꯀꯥꯟ 50 ꯍꯦꯟꯕꯗ YMA ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯣ ꯂꯣꯟꯁꯤꯟꯈꯤ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯕꯣꯔꯥꯛ ꯎꯞꯇ꯭ꯌꯀ ꯁꯪꯒ꯭ꯔꯥꯃꯤ ꯑꯦꯀꯃꯟꯁ ꯁꯤꯜꯆꯔꯅ ꯀꯁꯥꯔꯒꯤ ꯂꯨꯞ ꯀꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯉꯔꯥꯡ ꯖꯨꯟ 1ꯗ ꯁꯤꯜꯆꯔꯗ ꯂꯩꯕ ꯃꯤꯖꯣꯔꯥꯝ ꯍꯥꯎꯁꯀꯤ ꯒꯦꯠ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯈꯨꯠꯇ ꯄ꯭ꯂꯦꯀꯥꯔꯠꯅꯆꯤꯡꯕ ꯄꯥꯏꯔꯗꯨꯅ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯁꯟ ꯑꯣꯐꯤꯁꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯄꯤꯁꯤꯟꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯋꯥꯀꯠꯆꯦ ꯑꯁꯤꯗ ꯄꯟꯈꯤ ꯍꯥꯏꯅ ꯕꯣꯔꯥꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐ꯭ꯔꯟꯠꯀꯤ ꯀꯟꯚꯦꯅꯔ ꯈꯥꯏꯗꯤꯝ ꯀꯥꯟꯇꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯥꯎꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯃꯤꯁꯤꯃꯤꯅ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯄꯣꯊꯥꯔꯕ ꯆꯤꯞ ꯖꯁꯇꯤꯁ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯃꯤꯇꯤ ꯑꯃꯅ ꯊꯤꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯏꯝꯐꯥꯜꯗ ꯐꯝꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯗꯨꯅ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯃꯈꯣꯡ ꯊꯣꯡꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ, ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯅꯨꯁꯨꯌꯥ ꯎꯏꯀꯦꯅ ꯆꯤꯌꯔꯄꯔꯁꯟ ꯑꯣꯏꯅ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒꯅꯤ꯫ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 6 ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ CBIꯒꯤ ꯇꯤꯝ ꯑꯃꯅ ꯀꯦꯁꯇ ꯆꯦꯟꯅꯕꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡ ꯃꯤꯇꯩꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 22 ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ 25ꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯈꯪꯂꯛꯂꯦ꯫ ꯃꯣꯔꯦ, ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡꯁꯨ ꯇꯥꯔꯛꯂꯦ꯫ ꯁꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯗ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯅ ꯆꯠꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁꯨ ꯄꯦꯛ ꯊꯨꯒꯥꯏꯕꯁꯤꯡꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯉꯥꯛꯄꯤꯔꯣꯏ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤꯒꯤ ꯂꯥꯟꯕꯥꯎ ꯑꯃ ꯄꯤꯔꯗꯨꯅ ꯏꯟꯇꯔ ꯑꯦꯖꯦꯟꯁꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗ ꯆꯠꯅꯕ ꯍꯧꯔꯒꯅꯤ꯫ CRPFꯀꯤ ꯄꯣꯊꯥꯔꯕ DG ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯀꯃꯥꯟ ꯑꯁꯤ ꯉꯔꯥꯡ ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯂꯤꯗ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯐꯤꯕꯝ ꯂꯥꯛꯁꯤꯟꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯝꯖꯤꯟꯈꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯔꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯕꯗꯨ ꯄꯥꯟꯅꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯨꯔꯥꯟꯈ꯭ꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯈꯣꯝꯒꯠꯅꯕꯒꯤꯗꯃꯛ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯁꯔꯦꯟꯗꯔ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯊꯤꯡꯅꯅꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯅ ꯉꯝꯈꯩ ꯁꯝꯕꯜ ꯈꯥꯔꯒꯅꯤ꯫ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯋꯥꯐꯝ ꯄꯜꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ, ꯀꯥꯏꯍꯟꯗꯅ ꯑꯗꯨꯃꯛ ꯊꯝꯒꯅꯤ, ꯃꯤꯌꯥꯝꯅ ꯇꯣꯛꯉꯥ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯏꯁꯨ ꯑꯣꯏꯕ ꯃꯔꯝꯅ ꯃꯤꯗꯤꯌꯥꯅꯁꯨ ꯃꯁꯤꯕꯨ ꯍꯦꯗꯂꯥꯏꯟꯗ ꯄꯨꯊꯣꯛꯅꯕꯒꯤ ꯍꯣꯠꯅꯕꯤꯒꯅꯨ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯗꯁꯨ ꯐꯣꯡꯗꯣꯛꯈꯤ꯫
ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯗ ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯇꯔꯥ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯂꯥꯎꯊꯣꯛꯂꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯔꯛꯄ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ DGP ꯄꯤ ꯗꯣꯡꯉꯦꯜ OSD ꯍꯣꯝ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯖꯤꯕ ꯁꯤꯡꯅ ꯏꯟꯇꯔ ꯀꯥꯗꯔ ꯗꯤꯄꯨꯇꯦꯁꯟꯗ ꯈꯨꯗꯛꯇꯒꯤ ꯃꯅꯤꯄꯨꯔꯒꯤ DGP ꯑꯣꯏꯈ꯭ꯔꯦ꯫ ꯏꯪ 1992 ꯕꯦꯠꯁꯀꯤ ꯇ꯭ꯔꯤꯄꯨꯔꯥ ꯀꯥꯗꯔ ꯔꯥꯖꯤꯕ ꯁꯤꯡ CRPFꯀꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ IG ꯑꯣꯏꯔꯝꯕꯗꯒꯤ ꯆꯍꯤ 3ꯒꯤ ꯑꯣꯏꯅ ꯗꯤꯄꯨꯇꯦꯁꯟꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯏꯔꯥꯡ ꯅꯝꯊꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯀꯌꯥ ꯊꯝꯖꯤꯜꯂꯛꯄꯁꯤ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯂꯩꯇꯦ, ꯄꯨꯟꯅ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯅ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯕ, ꯑꯥꯔꯃꯤꯁꯤꯡꯒ ꯃꯨꯛꯅꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯕꯁꯨ ꯌꯥꯎꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤ꯫ ꯂꯝꯕꯤꯗ ꯎꯖꯥꯎ, ꯏꯁꯤꯡꯒꯤ ꯄꯥꯏꯞ, ꯎ ꯋꯥ ꯀꯌꯥ ꯊꯝꯖꯤꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯤꯌꯥꯝ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯊꯤꯡꯂꯤ꯫ ꯑꯥꯔꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯆꯠꯊꯕ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯄꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯉꯝꯈꯩ ꯄꯔꯤꯡ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯃꯅꯤꯄꯨꯔꯤ ꯈꯨꯡꯒꯪꯁꯤꯡ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅꯅꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯊꯣꯔꯛꯇꯨꯅ ꯈꯨꯡꯒꯪꯁꯤꯡ ꯉꯥꯛ ꯁꯦꯜꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯍꯤꯡꯁꯥ ꯂꯦꯞꯅꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯂꯕ ꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯆꯠꯊꯔꯤꯕ ꯑꯦꯛꯁꯟ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯁꯥꯟꯇꯤꯒꯤ ꯐꯤꯕꯝ ꯎꯗ꯭ꯔꯤ, ꯈꯨꯠꯂꯥꯏ ꯃꯨꯟꯅꯕꯒꯤ ꯋꯥꯔꯤ ꯂꯦꯞꯇꯅ ꯇꯥꯕ ꯐꯪꯂꯤ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯌꯥꯝꯒ ꯎꯅꯔꯕ ꯃꯇꯨꯡꯗꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯨꯒꯤ ꯏꯁꯨ ꯅꯥꯊꯩꯔꯒ STꯗ ꯇꯥꯏꯁꯤꯟꯕ ꯑꯃꯗꯤ ST ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯍꯜꯂꯝꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ MPPꯅ ꯍꯥꯏꯔꯛꯂꯤ꯫ ꯇꯁꯦꯡꯅ ST ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯊꯣꯛꯂꯤꯕꯁꯤ ꯆꯨꯔꯆꯥꯟꯄꯨꯔ, ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗꯅꯤ꯫ ꯀꯨꯀꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯈꯛꯇꯅꯤ, ꯑꯇꯩ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯅ ꯏꯔꯥꯡ ꯊꯣꯛꯇꯦ꯫ ꯏꯔꯥꯡ ꯑꯁꯤꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯑꯣꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯁꯝꯅꯔꯒ ꯇꯣꯉꯥꯟꯕ ꯍꯣꯝꯂꯦꯟ ꯑꯃ ꯇꯥꯟꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯖꯪꯅꯤ ꯍꯥꯏꯅ MPPꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯡꯖꯝ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨꯗꯤ UNCꯅ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯐꯨꯔꯨꯞ ꯑꯃꯒꯤ ꯗꯤꯃꯥꯟ ꯅꯠꯇ꯭ꯔꯒ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕ ꯍꯣꯠꯅꯕꯗ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯀꯩꯗꯧꯉꯩꯗ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯍꯥꯏꯔꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯊꯝꯈꯤꯕ UNCꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯗ ꯃꯑꯣꯡ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯒ ꯅꯥꯒꯥꯁꯤꯡꯗ ꯁꯥꯊꯤꯅ ꯁꯣꯛꯂꯛꯂꯕꯗꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯂꯥꯛꯇꯨꯅ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒ ꯃꯈꯥ ꯇꯥꯅ ꯁꯥꯊꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯌꯥꯏꯁꯨ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯖꯨꯟ 38ꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯈꯤꯕ ꯃꯦ 38ꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯖꯤꯔꯤꯕꯥꯝꯒꯤ ꯈꯪꯍꯧꯗꯅ ꯏꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡꯅ ꯐ꯭ꯂꯦꯒ ꯃꯥꯔꯆ ꯇꯧꯈ꯭ꯔꯦ꯫ ꯐꯨꯠ ꯐ꯭ꯂꯦꯒ ꯃꯥꯔꯆ ꯑꯁꯤ ꯖꯤꯔꯤꯕꯥꯝꯗ ꯇꯥꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ, CRPF ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯄꯨꯟꯅ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ IB ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯔꯥꯅꯤꯚꯦꯡ, ꯗꯤꯕꯣꯡ ꯈꯨꯅꯧꯗꯒꯤ ꯆꯟꯗ꯭ꯔꯄꯨꯔ ꯑꯃꯗꯤ ꯎꯆꯥꯊꯣꯜꯗꯒꯤ ꯈꯥꯁꯤ ꯄꯨꯟꯖꯤ ꯌꯧꯅ ꯆꯠꯈꯤ꯫ ꯐ꯭ꯂꯦꯒ ꯃꯥꯔꯆ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯆꯤꯡꯕꯅ ꯑꯄꯨꯟꯕꯅ ꯁꯔꯨꯛ ꯌꯥꯈꯤ꯫ UPSCꯅ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯠ ꯑꯦꯛꯖꯥꯝ ꯏꯪ 2019ꯒꯤ ꯑꯣꯏꯅ ꯑꯣꯜꯇꯔꯅꯦꯠ ꯁꯦꯟꯇꯔ ꯄꯤꯔꯛꯈ꯭ರೆ꯫ ꯁꯦꯟꯇꯔ ꯍꯣꯡꯂꯦ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟ ꯄꯤꯕ ꯃꯦꯁꯦꯖ ꯀꯦꯟꯗꯤꯗꯦꯠꯀꯤ ꯔꯦꯖꯤꯁꯇꯔ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯊꯥꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯃꯊꯪ ꯊꯥ ꯍꯥꯏꯕꯗꯤ ꯖꯨꯂꯥꯏ 2ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯔ, ꯑꯦꯀꯥꯎꯟꯠꯁ ꯑꯣꯐꯤꯁꯔ ꯑꯃꯗꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯚꯤꯗꯦꯟꯠ ꯐꯟꯗ ꯀꯃꯤꯁꯅꯔ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯏꯪ 2019ꯒꯤ ꯏꯝꯐꯥꯜ, ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ UPSCꯅ ꯑꯣꯜꯇꯔꯅꯦꯠ ꯁꯦꯟꯇꯔ ꯄꯤꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤꯗ ꯄꯦꯁꯇꯤꯁꯥꯏꯗ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯇꯦꯁꯇꯤꯡ ꯀꯦꯝꯄꯦꯟ ꯆꯪꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯀꯃꯔꯁꯤꯌꯦꯜ LPG ꯁꯤꯂꯤꯟꯗꯔꯒꯤ ꯃꯃꯜ ꯒꯨꯋꯥꯍꯥꯇꯤꯗ ꯁꯤꯂꯤꯟꯗꯔ ꯑꯃꯗ ꯂꯨꯄꯥ 35 ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯗ ꯂꯩꯕ ꯃꯤꯇꯩꯒꯤ ꯈꯨꯜ 2 ꯃꯩ ꯊꯥꯔꯝꯈꯤ꯫ ꯃꯩ ꯊꯥꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯤꯇꯩ, ꯅꯦꯄꯥꯂꯤ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯕ ꯃꯐꯝꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯤꯗꯥꯛ ꯃꯅꯥ ꯁꯤꯖꯤꯟꯅꯕꯗ ꯅꯥꯒꯥꯂꯦꯟꯗꯅ ꯑꯅꯤꯁꯨꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯤ꯫
मिजोरमना नंबर 1 दनी मिजोरम की मथंगदा नागालैंड टोबैकोसनबा सेकेंड हाईएस्ट स्टेट हाइबदु ओइरिबने स्टेट असिदा लैरिबा हिदाक मना सिनबसिंगी मरक्ता चादा 94 ओइरिबा हिदाक मना ख्वाइदगी वांगना सिनरिबासी आंगांगसिंगनी मरोइना चही 19 दगिना 15 फाउबगी मनुंगदा लैबा इंखलक्रिबासिंगने इंडियन एयरफोर्स की किरण ट्रेनर एयरक्राफ्ट अमा ngarang सगोलसिल नुमित कर्नाटका की चामराजनगर डिस्ट्रिक्ट की मनुंग चन्ना बगापोरा खुलदा काइख्रे इलोन मार्क्सना अमुख हन्ना मालेंगी ख्वाइदगी इनाक खुनबा मिसक हाइबदु ओइख्रे असम मेघालय ngमखैगी चेतनबगी मतंगदा आसु अमदि अतै महैरोइ लुप कुंथ्राना वेस्ट कार्बी आंगलोंगी ngमखै एरियादा चतुना मफम अदुगी मियामगा उनदुना वारी सानाख्रे डिपार्टमेंट ऑफ फिशरीज असमनसु स्टेट असिगी तोंगान तोंगान मफमदगी पुरकपा nga सैंपल 43 की मनुंगदा nga 10दा फॉर्मेलिन यावरंबा थेंगनाख्रे गुवाहाटी दा हुई किडनैप तौबा तोइखलक्ले असम की कोनुंग शहर गुवाहाटी की मनुंग चन्ना हेंग्राबारी दा अहानबोइना हुई किडनैप तौदुना पुबगी अंगकपा थौदोक अमा थोख्रे सखंगदबा मियोइ खरना हुई असिबु बिस्किट पिजदुना थेमलगा गाड़ी दा हापकटलगा पुखी मणिपुर मोबाइल इंटरनेट सर्विस बैन तौबा लाक्लिबा जून 5 फाउबा सांगदोखनख्रे मोरे अमदि कांगपुकपीदा चलुरबा मतुंग होम मिनिस्टर अमित शाहना चीफ मिनिस्टर एन बिरेनगा लोइनना अकाम पात्ता लैबा रिलीफ कैंप तसु चलमखि आम आदमी पार्टी मणिपुर की एक्टिविटी कोऑर्डिनेटर सगोलसेम बकिम चंद्रना मणिपुर थोलिबा कांगलुप की इरांग असिगी मतंगदा इंडिया के प्राइम मिनिस्टर ना हौजिक फाउबदा वाफम अमत्ता फोंदोक्तबसी लाइबक थीबनी हाइख्रे होम मिनिस्टर अमित शाहना सुगी मतंगदा मयेक सेंगबो वाफम फोंदोक्तबगी मतंगदसु महाकना पेंदबा फोंदोक्लक्ले NCERT ना क्लास 10 सिलेबस तगी चैप्टर 3 हाबदी डेमोक्रेसी पैराडिक्टेबल अमदी एनर्जी लौथोख्रे लागलिबा अगस्त अमदगी बिस्ताराना अगरतला बेंगलुरु फ्लाइट ऑपरेट तौबा हौरगने मणिपुर थोलिबा कांगलुप की इरांग नंबर मोइदुना अवाबा तारबसिंगा हकथेंगना उनजगे हाइना वेस्ट बंगाल की CM अमदी तृणमूल कांग्रेस की चीफ ममता बनर्जीना होम मिनिस्टर अमित शाहदा इम्फालदा नोमतंग चचगे अयाबा पिबियु हाइना अयिबा चेरोल थारुबदा अयाबा पिरक्ट्रे हाइना CM ममताना फोंदोरक्ले अमदी चाइनीज साइंटिस्ट सिंगना पृथ्वी की लेमाइदा मीटर 10,000 लूना हनबगी खोंजंग चंगसिनबा हौख्रे असुमना अनचार्टेड टेरिटरी असिदा मालेमगी सेकेंड लार्जेस्ट इकोनॉमी असिना मिडियंग थंबा हौख्रे रिपोर्ट मतुंगिना प्रोजेक्ट असि चाइना की जिनजियांग रीजन दा हौखिबा मे 30 दगी हौखिबनी हाइरी ngasi yoinadi Arambai News Guwahati da mitilon gi pau sandokchaba matang sa loisinjaba ga loinana tabiriba singbo amkaso hanna khurumjari